không mà nhìn thấy tôi sẽ quay lại sẽ quay chân chân mà quay cho tôi nhỉ 그 겐즈게 에밀레만 왔더니 나는 왜 떠보니 여기 다섯 개 사도 비닝안에 되더나 시기 힘을 받아제 뒤로가 내게 다섯 개 되지 저는 왜 떠보 tôi tin ngoài đấy này buồn mà mảng chỉ là tôi muốn đồ bột tờ lúc này hay là xem đã cái đâu này cái đúng cả tôi chỉ cái gì sao của gì vậy tôi bắt ta xem tôi cũng thu cái này lại mà lâm vi thùng cũng sẽ kinh không như mặc xe mà quên là bột mà mảng đó sao cái lúc này cái gì xe lâu thì có cái gì cái thứ đó mà làm gì lâu lâu gì có là cái ấy khác lâu 들어가 아파 보고 이러더라 mà cũng có ông mồm xin là cái này mà siêu mà này cho tao bây giờ thì hay rồi nè ấy phải cái gì nhưng đây nè cái này là gì sản rồi这是老师吗？ 빅토리네. Halo, 빅토. 아, 그래봐. 까리게. 아이디 좀더 타범 잘르브더기 힘도 할래이네. 까이다. lampak 까이리게. 워리엄 따나제 떠봐. 어디 하실라게. 레. 좋아. 나볼게. 나 지금 그대로 까일리 얘기시면 불러주고. 아니 타봐봐. 자료 되게 좀 잠잘라 보니까. 난 비트에나. 그래서 레이테다. 호렌제 스마이 떠우드나 거기 다tom비 호이다. 보트기 스마이나 미팅 마사 아마 신근이나 해삭 야외. 아디기 거리 거기 카라마 힘나 도 야외. 아두다 거기 요트 오이나 punjal라가 안타기 라이브 보트기 셀렉션기 마땅기다 거기 그도지게 하나 카나바. 아디기 카나나부기다마다 거기 그마이 떠우지게나 카나나부기다마다 나온다. पाउजे कमाई तौजीगे ना कॉल तौरपने पितुन तौरगा तौगिने अदु तौगिदो नंगी वाखलोंदा कइदो अदु सम खनागा खोजे कमाई तौजीगे हाबो बोतो खनन जेना nga पममने 라방게 아이 अदुगुमदु क्या पांदे यम अखोइनदि बोट मांगदा चा हाइजाना मतो अदगी बोट मयादना मो बोट थादना ने सेल ता लाउथोन सोमदने एमिलेजने लंबी थोंग फेमिदो मयामदिने उरि लंबी थोंग फते हबस अदु नहा मोइबगी अखोइगिदम त याइ फानबगिदम त कारी जस तोबिदे 시다 한덕기 마땅 시다디 이제 나보게 나하 모이나 숨벌람비다 세는 게임 라우더비다 뭐체 아포미 다덕이는 칼리 아도나 오렌지 미팅제 아이 라르게다 तेरा ध्यान दा नहा जोरी बोल में आज चाथु को तो ना तौजन बोलेरो को वाय दन ने खावे के न 이쪽 난 하이 와품다 이 야는데 나하 모 거의 오이나 거이죠 땅가 보고 더욱 도지기도 아마 이러자데 거기 그도 노는데 미팅 서봐야 거기 잘해 오렌지 빠이게 됩니까 오이네 스님 멤사 이네 브로 오이네 멤사 사고 이네 멤사 톡피로 오가나노 톨레 붕어 얘라 이브라 오이네 까일레게 까콜로 커이들어 이네 아콜 까칼로 이게 아토부터 짝가도 마야 레이로
이네 호이다 좀 꼬이토락리버니네. 세네. 한덕티 솔비베야 되고 한덕 백 까라바 CMD 소이더라고. 이네 호이 융시 저래 또 왕칼라다버니 한덕티. 아도이네 솔비베야 되고. 그래도 소리도요. 그 몽디 한테 솔리니. 아두이네 따닝이세 이네덕이. 아두디네 아코야 도버스 수작하다버 레이버니나 아코야 뭐 도우시게 보더라. 내 편에 열어요. 엘레기지야. 이제 뭐니까 미팅에 일을 봤다. 아주 싹게 야위에 난 앞에는 없고. 막 뽕기도 해두니지야. 싹게 가지. 뭐. 파래 레오레고. 파래. 뭐 살면 사피라마 봐. 고래는 싹을 봐. 마. 뭐 아니니 게. ꯃꯁꯤꯅꯅꯤꯗꯅ ꯃꯄꯤ ꯃꯄꯥ ꯑꯣꯏꯕꯁꯤꯡꯁꯤꯅ ꯄ꯭ꯔꯖꯥ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯀꯔꯤꯃꯠꯇ ꯍꯣꯠꯅꯕ ꯉꯝꯗ꯭ꯔꯤꯕꯁꯦ ꯅꯍꯥ ꯑꯃ ꯑꯣꯏꯅ ꯃꯁꯤꯒꯤ ꯊꯧꯑꯣꯡꯁꯦ ꯑꯩ ꯁꯦꯝꯗꯣꯛꯄ ꯆꯪꯒꯅꯤ 한덕티 솔비베야 되고 한덕 백 까라바 CMD 소이더라고. 이네 호이 시기 이거 가지. 그러면은 한덕티 솔비베야 되고 한덕 백 까라바 CMD 소이더라고. 이네 호이 시기 이거 가지. 그러면은 미팅 하이브도 ꯄꯨꯡ 8 하이브니까 ꯄꯨꯡ 8 따르세 ꯑꯩ 미팅 폼 ꯆꯠꯇꯕ ꯌꯥꯗꯦ ꯅꯨꯡꯉꯥꯏꯕꯁꯤꯡ ꯑꯩꯁꯨ ꯈꯨꯜꯒꯤ ꯅꯍꯥ ꯑꯃ ꯑꯣꯏꯅ ꯃꯔꯛꯇ ꯃꯌꯥꯝꯒꯤ ꯃꯐꯝꯗꯨꯗ ꯋꯥ ꯈꯔ ꯍꯥꯏꯖꯒꯦ 하이로 라우랑가나 하이닝벌 카카로라. ꯃꯗꯨꯗꯤ ꯀꯣꯡꯀꯨꯠ ꯀꯣꯝꯖꯥꯎꯅ ꯊꯜꯂꯕ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤꯊꯣꯡ ꯑꯃꯗꯤ ꯅꯣꯡ ꯈꯖꯤꯛ ꯇꯥꯕꯗ ꯏꯔꯝꯗꯅ ꯗ꯭ꯔꯦꯟ ꯁꯦꯡꯕꯤꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯝꯕꯤ ꯁꯣꯔꯣꯛ ꯑꯃꯗꯤ ꯌꯨꯝꯂꯛ ꯀꯩꯔꯛꯇ ꯏꯁꯤꯡ ꯀꯌꯥ ꯅꯤꯛ ꯂꯥꯎꯅ ꯂꯩ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯎꯔꯒ ꯑꯩꯈꯣꯏꯒꯤ ꯀꯦꯟꯗ꯭ꯔꯒꯤ MLAꯁꯦ ꯐꯠꯇꯦ ꯍꯥꯏꯒꯗꯣꯔꯤꯕ꯭ꯔꯥ ꯑꯗꯨꯕꯨ ꯀꯦꯟꯗ꯭ꯔ ꯑꯁꯤꯕꯨ ꯁꯦꯝꯒꯠ ꯁꯥꯒꯠꯅꯕꯒꯤꯗꯃꯛꯇ ꯊꯥꯗꯔꯛꯈꯤꯕ ꯁꯦꯜ ꯊꯨꯝ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯚꯣꯠ ꯃꯃꯥꯡꯗ ꯆꯥꯛꯆꯥ ꯍꯩꯖꯥꯟꯅꯕ ꯌꯨꯔꯦꯝ ꯊꯛꯄ ꯑꯃꯗꯤ ꯚꯣꯠ ꯊꯥꯗꯅꯕꯒꯤꯗꯃꯛꯇ ꯂꯧꯔꯤꯕ ꯁꯦꯜꯁꯤꯡ ꯑꯗꯨꯅ ꯁꯦꯝꯒꯠ ꯁꯥꯒꯠꯅꯕꯅꯤ ꯍꯥꯏꯕꯁꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯈꯪꯅꯔꯕ ꯋꯥꯐꯝꯅꯤ ꯑꯩꯈꯣꯏꯒꯤ ꯀꯦꯟꯗ꯭ꯔ ꯑꯁꯤꯐꯥꯎꯕ ꯁꯦꯝꯒꯠꯄ ꯉꯝꯗꯕ ꯃꯍꯥꯛꯅ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯀꯔꯤ ꯑꯐꯕ ꯊꯧꯗꯥꯡ ꯂꯧꯕ ꯉꯝꯗꯣꯔꯤꯕꯒꯦ ꯑꯃꯗꯤ ꯏꯃꯥ ꯏꯕꯦꯜꯁꯤꯡ ꯉꯁꯤꯒꯤ ꯃꯤꯐꯝ ꯑꯁꯤ ꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯁꯦꯜ ꯈꯔꯗꯤ ꯁꯣꯏꯗꯅ ꯆꯪꯉꯝꯒꯅꯤ ꯑꯗꯨꯅ ꯂꯩꯀꯥꯏ ꯂꯩꯀꯥꯏ ꯆꯠꯇꯨꯅ ꯃꯤꯇꯤꯡ ꯃꯐꯝ ꯀꯌꯥ ꯁꯤꯟꯗꯕ ꯌꯥꯔꯣꯏ ꯁꯦꯜ ꯀꯌꯥ ꯑꯃꯗꯤ ꯆꯪꯒꯗꯧꯔꯤ ꯑꯗꯨꯕꯨ ꯚꯣꯠ ꯑꯁꯤ ꯀꯥꯈ꯭ꯔꯕ ꯃꯇꯨꯡꯗ ꯁꯦꯜꯁꯤꯡ ꯑꯗꯨ ꯍꯟꯖꯅꯕ ꯍꯣꯠꯅꯔꯛꯄꯗ ꯀꯦꯟꯗ꯭ꯔ ꯑꯁꯤ ꯁꯦꯝꯕ ꯁꯥꯕ ꯉꯝꯗꯕꯅꯤ ꯍꯥꯏꯕꯁꯦ ꯃꯌꯥꯝꯅ ꯂꯣꯏꯅ ꯈꯪꯅꯔꯕ ꯋꯥꯐꯝꯅꯤ ꯃꯁꯤ ꯈꯪꯅ ꯈꯪꯅ ꯆꯍꯤ ꯂꯤꯁꯥꯡ ꯁꯤꯠꯅ ꯀꯌꯥ ꯆꯠꯅꯗꯨꯅ ꯂꯥꯛꯂꯤ ꯑꯃꯔꯣꯝꯗ ꯄꯨꯋꯥꯔꯤꯒ ꯁꯥꯒꯣꯟꯅꯗꯨꯅ ꯂꯥꯛꯂꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡꯒꯤ ꯂꯃꯥꯏꯗ ꯏꯃꯥꯁꯤꯡꯒꯤ ꯑꯣꯏꯕ ꯆꯥꯎꯅ ꯃꯌꯦꯛ ꯇꯥꯏ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯏꯔꯝꯗꯝ ꯑꯁꯤꯒꯤ ꯀꯦꯟꯗ꯭ꯔ ꯑꯁꯤꯒꯤ ꯃꯤꯍꯨꯠ ꯈꯟꯕ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯈꯟꯕ ꯃꯇꯝꯁꯤꯗꯗꯤ ꯏꯃꯥꯁꯤꯡꯒꯤ ꯆꯤꯟꯗ ꯀ꯭ꯋꯥ ꯃꯇꯞ ꯑꯃꯅ ꯄꯩꯈꯤꯕꯅ ꯏꯃꯥꯁꯤꯡꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝ ꯑꯗꯣ ꯃꯥꯡꯈ꯭ꯔꯦ ꯏꯃꯥꯁꯤꯡꯒꯤ ꯁꯛꯇꯝ ꯑꯗꯣ ꯃꯥꯡꯈ꯭ꯔꯦ ꯑꯁꯤ ꯏꯆꯥꯁꯤꯡꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯦ ꯌꯥꯝ ꯆꯨꯝꯃꯤ ꯑꯁꯤ ꯑꯩꯈꯣꯏꯅ ꯏꯃꯨꯡ ꯃꯅꯨꯡ ꯁꯥꯒꯩ ꯅꯥꯇꯩ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯒꯤ ꯈꯜꯂꯤꯉꯩꯗ ꯑꯆꯨꯝꯕ ꯍꯥꯏꯕꯗꯨ ꯀꯔꯤꯅꯣꯕ ꯈꯪꯉꯨꯗ꯭ꯔꯦ ꯅꯈꯣꯏꯒꯨꯝꯕ ꯅꯍꯥ ꯀꯌా ꯑꯃ ꯊꯣꯛꯂꯛꯇꯨꯅ ꯑꯅꯧꯕ ꯂꯥꯡꯑꯣꯜ ꯑꯃꯒꯤ ꯂꯪꯗꯥꯏ ꯐꯪꯗ ꯂꯦꯞꯇꯨꯅ ꯂꯝꯖꯤꯡ ꯂꯈꯣꯕ ꯏꯆꯥꯁꯥ